AMAROMDA HOUKHIBA PUNG kunmari asida Gaza Da Meoi nifumapan Israeli force Singna Hatkhre US ke President Donald Trump na Israel ke Prime Minister Benjamin Netanyahu ga loinana White House da wari sanakre Middle East ta laidiba tension sing asigi damakta wari sanaraduna looting ba anina haiki madudi tathariba lan asigi matangda Palestine gi mioi singbu yumlo nariba laibak sing yauna khananaba amadi region asida oidiba chayetnaba si loisinaba Israel amasung Hamas ani gi marakta Qatar da ceasefire asigi matangda wari sananaba gi khanaki haina fongdoki Israel gi force singa tathariba strike sing amadi attack kayana haukiba pung kunmari asigi manungda Gaza da Palestine gi mioi nifumapan Hatkhre loinana pung kunmari asida Gaza Strip sin batungna Israel na chathakhiba attack sing da at seeker mioi nipan yauna yamdrabada Palestine da apun mioi nifumapan siki amasung atopa mioi jani ga humpunithoi asok apanangki haina inclap asigi health minister na fongdoraki amadi yamenda lairiba hauthi singna Red Sea da numit kharani asigi manungda ani suba jahaz sama ngarang hauthi singi strike na amanga ta thokankhre